ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯈꯟꯅꯅ ꯎꯅꯖꯔꯤꯕꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯤꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯈꯪꯅꯔꯕ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯒꯤ ꯑꯃꯨꯛꯀꯣꯛꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯧ ꯄꯨꯔꯤꯕ ꯂꯝꯌꯥꯟꯕ ꯑꯦꯁ.ꯑꯦꯝ. ꯖꯂꯥꯟꯅꯤ. ꯑꯣꯖꯥꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯏꯄꯥꯛ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯎꯅꯕꯒꯤ ꯇꯟꯖꯥ ꯑꯃ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ. ꯃꯈꯥ ꯇꯥꯅ ꯑꯣꯖꯥꯗꯒꯤ ꯈꯪꯖꯅꯤꯡꯕꯁꯤ ꯂꯣꯀꯦꯜ ꯀꯦꯄꯥꯁꯤꯇꯤ ꯐꯣꯔ ꯄꯤꯁꯀꯤ ꯃꯈꯥꯗ ꯌꯨꯅꯥꯏꯇꯦꯗ ꯃꯤꯁꯟ ꯇꯨ ꯅꯦꯄꯥꯜꯅ ꯁꯤꯟꯗꯨꯅ ꯆꯍꯤ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 9 ꯑꯃꯗꯤ 10ꯗ ꯅꯦꯄꯥꯜꯒꯤ ꯀꯠꯃꯟꯗꯨꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁꯥꯎꯊ ꯑꯦꯁꯤꯌꯥꯟ ꯄꯤꯁ ꯀꯟꯚꯦꯟꯁꯟꯗ ꯁꯔꯨꯛ ꯌꯥꯔꯨꯕꯒꯤꯗꯃꯛ ꯄꯥꯎ ꯑꯩꯈꯣꯏ ꯇꯥꯖꯈ꯭ꯔꯦ. ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯥꯎꯠꯁꯥꯏꯗ ꯏꯟꯗꯤꯌꯥꯗ ꯑꯗꯨꯒꯨꯝꯕ ꯀꯟꯚꯦꯟꯁꯟ ꯑꯃ ꯁꯔꯨꯛ ꯌꯥꯔꯨꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯝ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ. ꯃꯇꯥꯡꯁꯤꯗ ꯑꯣꯖꯥꯗ ꯈꯪꯖꯅꯤꯡꯕꯁꯤ ꯅꯦꯄꯥꯜꯒꯤ ꯀꯠꯃꯟꯗꯨꯗ ꯄꯥꯡꯊꯣꯛꯈꯤꯕ ꯀꯟꯚꯦꯟꯁꯟ ꯑꯗꯨꯗ ꯃꯅꯤꯄꯨꯔꯗꯒꯤ ꯑꯃꯗꯤ ꯏꯟꯗꯤꯌꯥꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯁꯔꯨꯛ ꯌꯥꯔꯨꯕꯒꯦ ꯍꯥꯏꯕꯁꯤꯅꯤ. ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕ ꯀꯟꯚꯦꯟꯁꯟ ꯑꯗꯨꯗ ꯑꯣꯖꯥꯒꯤ ꯀꯔꯝꯕ ꯍꯥꯏꯗꯤ ꯁ꯭ꯇꯦꯇꯁꯇ ꯌꯦꯡꯂꯒ ꯑꯣꯖꯥꯕꯨ ꯑꯈꯟꯅꯅ ꯀꯟꯚꯦꯟꯁꯟ ꯑꯗꯨꯗ ꯌꯥꯎꯕꯤꯅꯅꯕ ꯏꯟꯚꯥꯏꯠ ꯇꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯣꯖꯥꯅ. ꯑꯍꯥꯟꯕꯗ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ. ꯑꯩꯈꯣꯏ ꯂꯣꯀꯦꯜ ꯀꯦꯄꯥꯁꯤꯇꯤ ꯐꯣꯔ ꯄꯤꯁ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯌꯨꯅꯥꯏꯇꯦꯗ ꯃꯤꯁꯟ ꯇꯨ ꯅꯦꯄꯥꯜ ꯍꯥꯏꯕ ꯑꯗꯨꯝꯕ ꯀꯩꯅꯣ ꯑꯃꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯒꯤ ꯃꯈꯥꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯂꯩꯕ ꯑꯗꯨꯝꯕ ꯗꯣꯅꯔ ꯀꯌꯥꯒꯤ ꯑꯗꯨꯝꯕ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯑꯩꯈꯣই ꯁꯤꯟꯕ ꯍꯥꯏꯇꯥꯔꯦ ꯁꯥꯎꯊ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯕ ꯑꯗꯨꯝꯕ ꯄꯤꯁ ꯀꯟꯚꯦꯟꯁꯟ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯅꯕꯦꯝꯕꯔꯒꯤ ꯑꯩꯈꯣꯏ ꯇꯥꯡ 9 ꯑꯃꯁꯨꯡ 10 ꯁꯤꯗ ꯀꯥꯊꯃꯥꯟꯗꯨꯗ ꯄꯥꯡꯊꯣꯛꯈꯤ. ꯍꯥꯏꯔꯤꯕ ꯀꯟꯚꯦꯟꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩ ꯏꯁꯥ ꯌꯥꯎꯅ ꯑꯩꯈꯣꯏ ꯗꯦꯂꯤꯒꯦꯠ ꯃꯦꯝꯕꯔ 5 ꯑꯩꯈꯣꯏ ꯑꯣꯐꯤꯁꯤꯌꯦꯜ 2ꯒ ꯄꯨꯟꯅ ꯃꯤꯑꯣꯏ 8 ꯃꯅꯤꯄꯨꯔꯗꯒꯤ ꯃꯤꯑꯣꯏ 8 ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯈꯤ. ꯃꯗꯨ ꯃꯅꯨꯡꯗ ꯃꯤꯑꯣꯏ 2 ꯑꯃꯗꯤ ꯑꯣꯐꯤꯁꯤꯌꯦꯜꯅꯤ ꯑꯗꯨꯒ ꯃꯤꯑꯣꯏ 5 ꯑꯃꯅ ꯗꯦꯂꯤꯒꯦꯠ ꯃꯦꯝꯕꯔꯅꯤ. ꯃꯤꯑꯣꯏ 5 ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯀꯝꯃꯨꯅꯤꯇꯤꯗꯒꯤ ꯃꯤꯑꯣꯏ 1, ꯀꯨꯀꯤ ꯀꯝꯃꯨꯅꯤꯇꯤꯗꯒꯤ ꯃꯤꯑꯣꯏ 1, ꯄꯥꯡꯒꯟꯗꯒꯤ ꯑꯩ ꯏꯁꯥꯃꯛ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯗꯒꯤ ꯗꯦꯂꯤꯒꯦꯠ ꯃꯦꯝꯕꯔ 2, ꯑꯗꯨꯒ ꯄꯨꯟꯅ ꯗꯦꯂꯤꯒꯦꯠ ꯃꯦꯝꯕꯔ 5 ꯁꯨꯃꯥꯏꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯈꯤ. ꯑꯗꯨ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕꯗ ꯍꯥꯏꯖꯕ ꯇꯥꯔꯒꯅ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯂꯦꯟꯗꯒꯤ ꯃꯤꯍꯨꯠ ꯂꯥꯛꯏ, ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯘꯥꯂꯌꯥꯗꯒꯤ ꯃꯤꯍꯨꯠ ꯂꯥꯛꯈꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯠꯇꯤꯁꯒꯔꯗꯒꯤ ꯃꯤꯍꯨꯠ ꯂꯥꯛꯏ, ꯖꯥꯔꯈꯟꯗꯒꯤ ꯃꯤꯍꯨꯠ ꯂꯥꯛꯏ, ꯑꯗꯒꯤ ꯋꯦꯁ ꯕꯦꯡꯒꯣꯜꯗꯒꯤ ꯃꯤꯍꯨꯠ ꯂꯥꯛꯏ, ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯤꯁꯥ, ꯑꯗꯨꯒ ꯀꯦꯔꯂꯥ, ꯑꯗꯨꯒ ꯇꯥꯃꯤꯜ ꯅꯥꯗꯨ, ꯔꯥꯖꯁꯊꯥꯟꯅꯆꯤꯡꯕ ꯁꯨꯝꯕ ꯃꯐꯝꯁꯤꯡꯁꯤꯗꯒꯤ ꯗꯤꯜꯂꯤꯗꯒꯤꯁꯨ ꯃꯤꯍꯨꯠ ꯄꯨꯟꯅ ꯑꯣꯜ ꯇꯨꯒꯦꯗꯔ ꯃꯤꯍꯨꯠ 10ꯃꯨꯛ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯈꯤ ꯍꯥꯏꯕ ꯇꯥꯔꯦ. ꯊꯥꯒꯠꯆꯔꯤ. ꯃꯈꯥ ꯇꯥꯅ ꯑꯣꯖꯥꯗꯒꯤ ꯈꯪꯖꯅꯤꯡꯕꯁꯤ ꯍꯥꯏꯔꯤꯕ ꯁꯥꯎꯊ ꯑꯦꯁꯤꯌꯥꯟ ꯄꯤꯁ ꯀꯟꯚꯦꯟꯁꯟ ꯑꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯅ ꯀꯔꯤꯅꯣ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤ ꯀꯌꯥꯗꯒꯤ ꯂꯥꯛꯄ ꯃꯁꯛ ꯅꯥꯏꯔꯕ ꯗꯤꯂꯤꯒꯦꯠ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯀꯟꯚꯦꯟꯁꯟ ꯑꯗꯨꯒꯤ ꯀꯩ ꯐꯤꯗꯕꯦꯛ ꯃꯌꯥꯝꯗ ꯄꯤꯕ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯣꯖꯥꯅ. ꯀꯟꯚꯦꯟꯁꯟꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯎꯊ ꯑꯦꯁꯤꯌꯥꯟ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯍꯨꯠꯁꯤꯡꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯒ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯌꯥꯎꯅ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯔꯤ ꯂꯪꯀꯥ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯀꯤꯁꯇꯥꯟ, ꯑꯗꯨꯒ ꯕꯪꯒ꯭ꯂꯥꯗꯦꯁ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯥꯄꯨꯔ, ꯑꯩꯈꯣꯏꯒꯤ ꯁꯥꯎꯊ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯕ ꯅꯦꯄꯥꯜ ꯃꯁꯥꯃꯛ ꯌꯥꯎꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯁꯥꯎꯊ ꯑꯦꯁꯤꯌꯥꯒꯤ ꯀꯟꯇ꯭ꯔꯤ ꯈꯔꯒꯤ ꯃꯤꯍꯨꯠꯁꯤꯡ ꯂꯣꯏꯅꯃꯛꯀꯤ ꯀꯟꯇ꯭ꯔꯤ ꯂꯣꯏꯅꯃꯛꯀꯤ ꯃꯤꯍꯨꯠꯄꯨꯗꯤ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯗꯦ, ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯤ ꯑꯌꯥꯝꯕꯒꯤ ꯃꯤꯍꯨꯠꯁꯤꯡꯗꯤ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯏ ꯑꯗꯨꯒ ꯄꯥꯡꯊꯣꯛꯄꯅꯤ. ꯃꯔꯨꯑꯣꯏꯕ ꯀꯟꯚꯦꯟꯁꯟꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯣꯕꯖꯦꯛꯇꯤꯚ, ꯃꯔꯨꯑꯣꯏꯕ ꯁꯥꯏꯂꯦꯟꯠ ꯐꯤꯆꯔ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯎꯊ ꯑꯦꯁꯤꯌꯥꯟ ꯀꯟꯇ꯭ꯔꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯆꯌꯦꯠꯅꯕ, ꯂꯝ ꯑꯃꯒ ꯂꯝ ꯑꯃꯒꯒꯤ ꯃꯔꯛꯇ ꯂꯩꯕ ꯅꯨꯡꯉꯥꯏꯅꯗꯕ ꯆꯌꯦꯠꯅꯕ, ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯆꯌꯦꯠꯅꯕ, ꯀ꯭ꯂꯥꯁꯀꯤ ꯑꯣꯏꯕ ꯆꯌꯦꯠꯅꯕ ꯍꯥꯏꯇꯥꯔꯦ, ꯀ꯭ꯂꯥꯁꯀꯤ ꯑꯣꯏꯕ ꯃꯨꯛꯅꯕ, ꯁꯤꯒꯨꯝꯕ ꯃꯨꯛꯅꯕ ꯃꯈꯜ ꯃꯌꯥꯝ ꯑꯃ, ꯃꯨꯛꯅꯕ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗ ꯃꯁꯤꯡ ꯌꯥꯝꯕ ꯀꯥꯡꯂꯨꯞꯀ ꯃꯁꯤꯡ ꯌꯥꯝꯗꯕ ꯀꯥꯡꯂꯨꯞꯀ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯃꯨꯛꯅꯕ, ꯏꯊꯅꯤꯛ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒ ꯏꯊꯅꯤꯛ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯀ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝꯗ ꯑꯣꯏꯔꯣ, ꯃꯥꯒꯤ ꯄꯣꯄꯨꯂꯦꯁꯟꯒ ꯃꯔꯤ ꯂꯩꯅꯕ, ꯑꯗꯒꯤ ꯏꯃꯤꯒ꯭ꯔꯦꯟ ꯏꯁꯨꯒ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝꯗ ꯑꯣꯏꯔꯣ, ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯦꯆꯔꯦꯜ ꯑꯣꯏꯕ ꯔꯤꯁꯣꯔꯁꯀ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝꯗ ꯃꯨꯛꯅꯕ ꯑꯣꯏꯔꯣ, ꯑꯩꯈꯣꯏ
ꯃꯨꯛꯅꯕ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯃꯨꯛꯅꯕ ꯃꯌꯥꯝꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗꯩꯁꯤꯗ ꯅꯦꯅꯥ ꯇꯥꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯆꯥꯟꯅ ꯆꯤꯟꯅꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯈꯨꯟꯅꯥꯏ ꯑꯃ ꯂꯩꯕ ꯉꯝꯗꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯩꯈꯣꯏ ꯃꯥꯔꯖꯤꯅꯦꯂꯥꯏꯖ ꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯁꯥꯒꯤ ꯍꯛ ꯐꯪꯕ ꯉꯝꯗꯕ ꯖꯁꯇꯤꯁ ꯐꯪꯕ ꯉꯝꯗꯕ ꯃꯥꯂꯦꯝꯒꯤ ꯑꯗꯨꯒꯨꯝꯕ ꯑꯥꯏꯟꯅ ꯄꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯥꯂꯦꯝꯒꯤ ꯀꯣꯚꯦꯅꯟ ꯀꯌꯥꯅ ꯆꯥꯔꯇꯔ ꯑꯣꯐ ꯀꯣꯚꯦꯅꯟ ꯀꯌꯥꯅ ꯄꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯍꯛꯁꯤꯡꯗꯣ ꯃꯗꯨ ꯏꯟꯖꯣꯏ ꯇꯧꯕ ꯉꯝꯗꯕ ꯗꯦꯠ ꯀꯥꯏꯟ ꯑꯣꯐ ꯄꯤꯄꯜꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯇꯧ ꯀꯔꯝꯅ ꯃꯥꯟꯅꯕ ꯊꯥꯛꯇ ꯆꯥꯛꯊꯨꯡ ꯐꯤꯊꯨꯡ ꯃꯥꯟꯅꯅ ꯃꯨꯛꯅꯕ ꯌꯥꯎꯗꯅ ꯃꯥꯂꯦꯝꯒꯤ ꯑꯗꯨꯒꯨꯝꯕ ꯍꯛꯁꯤꯡ ꯑꯗꯨ ꯏꯟꯖꯣꯏ ꯇꯧꯔꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯌꯥꯒꯗꯒꯦ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯕ ꯆꯥꯎꯈꯠꯄ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯃ ꯈꯨꯟꯅꯥꯏ ꯑꯃ ꯍꯥꯔꯃꯣꯅꯤꯌꯁ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯈꯨꯟꯅꯥꯏ ꯑꯃ ꯃꯇꯧ ꯀꯔꯝꯅ ꯄꯨꯔꯛꯄ ꯌꯥꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯄꯥꯟꯗꯝꯗꯣ ꯃꯗꯩꯗ ꯄꯥꯡꯊꯣꯛꯄ ꯄꯤꯁ ꯀꯟꯚꯦꯟꯁꯟꯅꯦꯕꯀꯣ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯝꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯔꯤꯖꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯦ ꯃꯁꯤ ꯃꯥꯟꯅꯗꯦꯕ ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯏꯊꯅꯤꯛ ꯀꯝꯃꯨꯅꯤꯇꯤꯁ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯗꯥꯏꯂꯦꯝꯅꯥꯁ ꯃꯌꯥꯝꯁꯦ ꯑꯗꯩ ꯏꯁꯨꯁ ꯃꯌꯥꯝꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯑꯗꯨꯏ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝꯕ ꯇꯥꯟꯕꯒꯤ ꯏꯍꯧꯁꯤꯡ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯀꯤ ꯃꯤꯡꯗ ꯂꯩꯄꯥꯛ ꯁꯦꯝꯒꯗꯕꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯄꯔꯦꯇꯤꯁ ꯏꯂꯤꯃꯦꯟꯁꯤꯡꯒꯤ ꯑꯗꯨꯒꯨꯝꯕ ꯁꯦꯄꯔꯦꯇꯤꯖꯝꯒꯤ ꯃꯨꯚꯃꯦꯟꯁꯤꯡ ꯏꯊꯅꯤꯛ ꯀꯝꯃꯨꯅꯤꯇꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯅꯦꯁꯅꯦꯂꯤꯖꯝꯒꯤ ꯑꯗꯨꯒꯨꯝꯕ ꯃꯨꯚꯃꯦꯟꯁꯤꯡ ꯁꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯃꯨꯛꯅꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏ ꯅꯦꯒꯣꯁꯤꯌꯦꯇꯤꯡ ꯇꯦꯕꯜ ꯑꯃꯗ ꯂꯥꯛꯄ ꯌꯥꯒꯗꯒꯦ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯩꯔꯣꯜ ꯑꯃ ꯄꯨꯔꯛꯄ ꯌꯥꯒꯗꯒꯦ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏ ꯁꯦꯜꯐ ꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯑꯃ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯅ ꯄꯨꯅꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯑꯣꯏꯕ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃ ꯀꯃꯟ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃ ꯀꯂꯦꯛꯇꯤꯞ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃ ꯀꯃꯥꯏꯅ ꯃꯥꯂꯦꯝꯒꯤ ꯂꯩꯔꯤꯕ ꯑꯥꯏꯟꯁꯤꯡꯁꯤꯒꯤ ꯒꯥꯏꯗꯂꯥꯏꯟ ꯃꯈꯥꯗ ꯀꯃꯥꯏꯅ ꯄꯨꯔꯛꯄ ꯌꯥꯒꯗꯒꯦ ꯑꯗꯨꯒ ꯃꯤꯑꯣꯏꯕꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯃꯗ ꯀꯜꯆꯔ ꯑꯃꯗ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯑꯩꯈꯣꯏ ꯀꯣꯑꯣꯄꯔꯦꯇꯤꯞ ꯁꯔꯚꯥꯏꯚꯦꯂꯤꯖꯝꯗ ꯀꯃꯥꯏꯅ ꯍꯟꯖꯜꯂꯛꯄ ꯌꯥꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕꯒ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝꯁꯤꯡꯗ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯁ ꯃꯌꯥꯝꯗꯣ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯍꯤꯔꯝ ꯃꯌꯥꯝꯗꯣ ꯃꯗꯨ ꯇ꯭ꯔꯥꯟꯖꯦꯛ ꯇꯧꯅꯕ ꯍꯥꯏꯅꯕ ꯃꯥꯒꯤ ꯔꯨꯠ ꯀꯣꯁ ꯃꯌꯥꯝꯗꯣ ꯉꯥꯡꯅꯕ ꯄꯨꯊꯣꯛꯅꯕ ꯅꯩꯅꯕ ꯀꯃꯦꯟ ꯄꯤꯅꯕ ꯑꯗꯨꯒꯨꯝꯕꯒ ꯃꯔꯤ ꯂꯩꯅꯕ ꯀꯟꯚꯦꯟꯁꯟ ꯑꯃꯅꯤ ꯑꯗꯣ ꯀꯟꯚꯦꯟꯁꯟꯁꯤꯅ ꯑꯦꯝ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯅ ꯂꯝꯗꯝꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯀꯝꯄꯦꯜ ꯁꯤꯆꯨꯋꯦꯁꯟꯅ ꯄꯨꯜꯂꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯈꯨꯟꯅꯥꯏꯔꯣꯟꯗ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯂꯥꯛꯄ ꯌꯥꯒꯗꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯁꯦꯟꯁ ꯑꯣꯐ ꯕ꯭ꯔꯗꯔꯍꯨꯗꯀꯤ ꯑꯣꯏꯕ ꯁꯦꯟꯁ ꯑꯣꯐ ꯍ꯭ꯌꯨꯃꯦꯅꯤꯇꯤꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯀꯟꯚꯦꯟꯁꯟ ꯑꯃꯅꯤ ꯀꯟꯚꯦꯟꯁꯟꯗꯨꯗ ꯌꯥꯝꯅ ꯐꯖꯅ ꯃꯥꯒꯤ ꯂꯝꯒꯤ ꯑꯣꯏꯕ ꯏꯁꯨꯁꯤꯡ ꯇ꯭ꯔꯥꯟꯖꯦꯛ ꯇꯧꯅꯈꯤ ꯑꯩꯈꯣꯏꯒꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯃꯛꯇꯗ ꯍꯥꯏꯔꯒꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯅꯨꯡꯗ ꯍꯥꯏꯔꯒꯁꯨ ꯆꯛꯃꯥꯒꯤ ꯑꯣꯏꯕ ꯏꯁꯨꯁꯤꯡ ꯍꯤꯟꯗꯨ ꯃꯥꯏꯅꯣꯔꯤꯇꯤꯒꯤ ꯏꯁꯨꯁꯤꯡ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯄꯨꯊꯣꯛꯑꯒ ꯅꯩꯅꯕ ꯉꯥꯡꯅꯕ ꯃꯌꯥꯝ ꯑꯃ ꯇꯧꯈꯤ ꯑꯗꯩ ꯏꯚꯟ ꯄꯥꯀꯤꯁꯇꯥꯟꯃꯛꯇꯗ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯏꯁꯂꯥꯃꯤꯛꯀꯤ ꯑꯣꯏꯕ ꯑꯦꯛꯁꯇ꯭ꯔꯤꯃꯤꯖꯝꯒꯤ ꯏꯁꯨ ꯄꯥꯀꯤꯁꯇꯥꯟꯗꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯔꯤꯕ ꯏꯁꯂꯥꯝꯒꯤ ꯑꯣꯏꯕ ꯏꯁꯂꯥꯃꯤꯛ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁ ꯀꯥꯡꯕꯨꯒꯤ ꯑꯣꯏꯕ ꯏꯁꯂꯥꯃꯤꯛ ꯑꯦꯛꯁꯇ꯭ꯔꯤꯃꯤꯖꯝꯒꯤ ꯏꯁꯨ ꯂꯩꯕ ꯏꯟꯗꯤꯌꯥꯗ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯦꯖꯣꯔꯤꯇꯤ ꯍꯤꯟꯗꯨꯒꯤ ꯑꯣꯏꯕ ꯍꯤꯟꯗꯨ ꯃꯦꯖꯣꯔꯤꯇꯔꯤꯌꯥꯅꯤꯖꯝ ꯍꯤꯟꯗꯨ ꯑꯦꯛꯁꯇ꯭ꯔꯤꯃꯤꯖꯝꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯃꯥꯏꯟꯁꯦꯠ ꯁꯤꯒꯨꯝꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯅ ꯃꯥꯏꯅꯣꯔꯤꯇꯤꯁꯤꯡꯗ ꯄꯤꯔꯤꯕ ꯏꯝꯄꯦꯛ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯔꯤꯂꯥꯏꯖꯦꯁꯟ ꯄꯨꯔꯛꯄ ꯌꯥꯒꯅꯤ ꯑꯗꯨꯒꯨꯝꯕꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯆꯠꯂꯤꯕ ꯗꯦꯂꯤꯒꯦꯠꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯞꯁꯤꯡꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯤꯅ ꯑꯗꯨꯝ ꯃꯅꯤꯄꯨꯔꯒꯤꯁꯨ ꯑꯗꯨꯝ ꯏꯟ ꯇꯁꯇ ꯑꯗꯨꯝ ꯑꯩꯈꯣই ꯈꯟꯅ ꯅꯩꯅꯕꯗꯨꯒꯤ ꯄꯥꯔꯠ ꯑꯣꯏꯅ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯃꯤꯟꯅꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅ ꯃꯁꯤ ꯀꯥꯟꯅꯕ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗꯕ ꯎꯅꯕ ꯉꯝꯗꯕ ꯑꯦꯁꯄꯤꯔꯦꯁꯟꯁ ꯃꯌꯥꯝꯁꯨ ꯐꯣꯡꯗꯣꯛꯅꯕ ꯉꯝꯗꯕ ꯑꯗꯨꯒ ꯐꯥꯃꯤꯟꯅꯗꯕꯒꯤ ꯑꯗꯨꯒꯤ ꯑꯍꯣꯕ ꯐꯦꯀꯝꯗꯣ ꯁꯤꯒꯨꯝꯕ ꯀꯟꯚꯦꯟꯁꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥꯎꯠ ꯑꯦꯁꯤꯌꯥꯟ ꯔꯤꯖꯟꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯨꯔꯛꯅꯅꯕ ꯆꯥꯟꯅ ꯆꯤꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯥꯒꯠꯂꯛꯅꯅꯕꯒ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝꯗ ꯌꯥꯝꯅ ꯑꯆꯧꯕ ꯏꯝꯄꯦꯛ ꯑꯃ ꯍꯥꯏꯔꯤꯕ ꯃꯤꯐꯝꯁꯤꯅ ꯄꯤꯕ ꯑꯗꯨꯃꯥꯏꯅ ꯉꯝꯃꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯂꯧꯖꯩ
Thakasri Ojabo. Makatana Ojana society asida amukoki president amoina miangi tawriba tongan ba contribution kaya bu masa khangbiduna Association of Muslim Professional Mumbai da based over NGO sina 5 National Award for Social Excellence 2025 ki Change Maker of the Year hai award asi pidun ikai kumna ulakiba Ojabu ipak TV ki maikai degi harau ba madi thakat pa phungukjari loina Ojana hai ba Ojana president oiriba All Manipur Muslim Organization Coordinating Committee busu hai ba NGO sina Special Jury Award of the Year 2025 piduna masa khangbirak pa sisu yamna thagat ngai oi matang hito jade khangjaning busi hai ba masak nai ba National Award asi ojagi amadi amukoki kai karamba di miyang gi oiba top pa mayam tawnuda ba kai thabak tawbi khiba leigiba ki haibing matangda ufam kitang thambiyo jana akoi Association of Muslim Professionals haibasi akoi achauba Muslim singi oiba yam achauba akoi organization amani masi maru oina entrepreneur adu business sector haiba tare amasung akoi education masi mainly focus toba adu yamna akoi singthani ngai wa significant oiba adu bayam dynamic oiba performance kya piraba aduga India gi oina leiriba tongan ba akoi institution kaya na masiga associate tominaraga joint venture da thabuk tominabagi aduba keno leiraba platform ma yamna authenticated oiba yamna visionary oiba aduba platform ni hariba platform sina organization sina mamangda 2020 ga da so aingonda award tama usiki hariba makoigi leriba local gi member sing haba tare makoigi leriba local gi volunteer singi level dagi ai gi mingsi bukhala i haidana aingonda award pina na ba ai profile award pina na ba gi makoigi jury na khanna na ba ai gi profile si submit to biro ho haina 2022 da so aingonda suaina hairakhiba leibani adugo matamduda ai isagi oiba profile si association of Muslim professional da submit tawjakhide amasi tawkhidabagi maramdi akoina ngasi khunaida koina thabak khara koina yamna matik chare haina nataba koina ngamjaba thorang khara khunaiga sigi oiba tongan ba hiramda koina thabak khara honajaba koina khara tawjabase masi purely akoi isada adu ba award ma phangnana bagi natragana akoi da kai gumba title ma phangnana bagi natragana appreciation phangnana bagi wakhalon do faida thamaga tawjaba natti akoi sengna akoi society sida mathau taba akoi khunai sida mathau taba akoi laiminari ba kanglu phur mayam sida mathau taba adu mathaba khara akoi pangthok nana ba marugi lambi reida akoi namjaba mioi ba moina akoi naisida po'abanina aduga akoi shagi oiba community haba tare pangan community sida belongs to abanina akoi pangan community se lamdam sigi oiba contributory oiba adugumba community ma henna bona bada liability nataba contributory oiba community ma henna bona bada koyang ma tholang khara lofam thoi lepaki oiba Manipur as a whole siga mari leina bahiramda koi tholang khara lofam thoi haba du khaki wakhalonda tawjaba oibana maraga adumbe award ki potse mamangda koi accept tawjakhidabani duba hantaksi akoi anirak suba waina akoi tongan ba makoi ka associate toba adu mamioi sing association of Muslim professional sida associate toba koi Manipur degi haitare tongan mamioi kya gi khuthang da haba tare akoi da handa amuk susigi wafamsi lakpadi profile thabiro haina tawigi akoi profile si submit tawkhibani ado tawra matungda akoi selection tawre haidana dumaina invite kanoma acknowledgement letter ma lai mail gi through da aduga de matungda amu akoi Lucknow da pangthokhiba 5 national NGOs conference masida attend to bina nawa aduga award se masi confer to buto receipt to na nabagi adumba seol ma ira ga on thaberi madugi matungena daksi
ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯇꯤꯝ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯋꯦꯜ ꯋꯤꯁꯔꯁꯤꯡ ꯌꯥꯝꯅ ꯃꯁꯤ ꯆꯠꯂꯒ ꯁꯔꯨꯛ ꯌꯥꯅꯅꯕ ꯑꯃꯁꯨꯡ ꯂꯧꯅꯅꯕ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯍꯟꯗꯛꯁꯤ ꯌꯥꯎꯖꯔꯨꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤ ꯂꯧꯖꯕꯅꯤ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯧꯖꯈꯤꯕ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯕ ꯑꯥꯏꯗꯦꯟꯇꯤꯇꯤꯒꯤ ꯃꯨꯛꯅꯕ आइडेंटिटी मिसकनसेप्शन मैम से अखोई सिगा मरी लेनब हिरमदा अखोई आइडेंटिटी से अखोई पागन कांगलुप की आइडेंटिटी से मसी यामना फजना मयेक सेंगना बेस्ड ऑन हिस्ट्री अखोई पुवारी न पीबा पुवारी न अखोई दा डिफाइन तोबा आइडेंटिटी दो मयेक सेंग थमनब होनबा अनि सुबदा लमदम सिदा लेमिनरिबा अखोई शेयर हिस्ट्री लेरबा अखोई कोएग्जिस्टेंस की ओइबा शेयर हिस्ट्री लेजरबा लेमिनरिबा अखोई कांगलुप फुरम मैम से मसी मरक्ता इथनिकल हार्मनी रिलीजियस हार्मनी पुरक्ननबा अदुगा कोएग्जिस्टेंस की ओइबा माइंडसेट सागननबा अखोई मसेलगी मरक्ता लेबा मिसअंडरस्टैंडिंग क्या टाइम टू टाइम अखोई सॉल्व तौननब होनबा सिगी वाखलोन सिना मरुओइबा अखोई कनो ओइना अखोई तवि अखोई होना जखिबा थौ मैम सिगी मरुंगा सिगी मथक्ता अखोई मालेमगी थाकता लेबा अखोई पांगनगी आइडेंटिटी सिगी मखादा लेबा अखोई मणिपुरी लोन लोनबा अदुंबा अखोई पांगन कांगलुप से मसी युआईबी यूनिफिकेशन अदुगा अमत ओइबा प्लेटफॉर्म सागननबा अदुगा लोइनना अखोई लमदम सिरेसिदा अखोई पांगन कांगलुपना अखोई मणिपुर की अदुगुंबा तोंगान तोंगानबा निंखा तंबा ngaknanaba मरी लेनना लौखिबा थौदांसिंग अदुगी खुदुंग इल्लगा अखोई लाइबा जेनरेशन असिनसु मदुगुंबा चपचाबा थौदांसिंग अदु लौननबा से सपोज अखोई इंटीग्रिटी की इशू बोइरो नत्रगना अखोई 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 मखल मखा के इशू के अखोई चपचाबा लेपाक्सिगी बा लोफम थोपा दायित्वसिंग लौननबा होनबदा मरुओइना फोकस तौरगा अखोई लाक्साबनी थौ तौरगा लाक्साबनी सिगी मथक्ता अखोई लमदम सिदा लेरिबा कांगलुप फुरुप मैम सिगी मरक्ता पांगन कांगलुप से मरुओइना अखोई कनो से एजुकेशन दा याम सोथबा अदुगा इकोनॉमी दा याम सोथबा अदुगा अखोई आर्ट एंड कल्चर गा मरी लेनबा हिरम दसु अखोई से यामना सोथबा अखोई लेजरिबा अखोई पुवारी न पिबिबा अखोई अहल लमन सिंग न थंबिरमबा अदुगुंबा अखोई आर्ट एंड कल्चर गा मरी लेनबा हिरम सिंग से मसी अखोई एक्सप्लोर तोबो बतबा अन तोंगान तोंगान बा चैलेंजेस में अमक खक लाक्तना अखोई इसा की ओइबा आर्ट एंड कल्चर अखोई लेजरिबा सिंग से मसी मांग खिबा याबगी अकीबा लाक्पा सिगुंबा हिरम सिंग सिदा अखोई मरुवाइना वाक तोरगा लाक्चबनी अदुगा लोइनना अखोई कनोगी इंटरप्रेन्योर सिंग की ओइबा अवनबा अहोंगबा अमा पुरक्ननबगा मरी लेनबा साना खोनबगा मरी लेनबदा अहोंगबा अमा पुरक्नबगा मरी लेनबा नुपी सिंगु एम्पावर तोबा नुपी सिंगदा चपचाबा सोशल रेस्पॉन्सिबिलिटी मखोइदा लेहन्नबा होनबगा मरी लेनबा हिरम सिंग सुमाइना तोंगान तोंगान बा हिरम कयादा सो खोइ मतम मतम गी टाइम टू टाइम खोइ थबक तोरका लाई अदुगा ngasi ngasi maksu अखोइ मणिपुरदा थेंगनरिबा अदुगुंबा इथिकी प्रॉब्लम सिंग असिगा मरी लेनबदा अखोइ वायलेंस की अदुंबा प्रॉब्लम अखोइना मायोकनरिबा मणिपुरदा ngasi ngasi 2023 के मे की तांग अहुमदगी हौरगा हुजिक फावबदा अखोइना मायोकनरिबा समस्या सिंगसिगा मरी लेनबदासु अखोइ पांगन कम्युनिटी एज अ सीमेंटिंग कम्युनिटी अखोइ लेमिनरिबा कांगलुप फुर मैम सिगा अखोइ चाना चिन्नबा महौसागी ओइबा रिलेशन दो हंजलहन होनबदा अखोइना तौबा याबा अखोइ थबकसिंग अखोइना लौबा याबा थौदांसिंग मतम मतमगी अखोइ लौननबा होनै लौसु लौखी मखा तानसु अखोइ लौगनी हाबा कमिटमेंट अखोइ चपचाना अखोइ पिजरी सुंबा हिरम सिंगसी येंगा कांदा अखोइ from among the Muslim community अखोइ सिगुंबा अवार्ड अमा खक कन्फर तौबसे मसी कनाना खाइदगी हेना डिजर्व तौगदगी कना कनादा मतिक चाबा मदुगी अवार्ड से पीबदा यागदगी हाबदो मदु ऑर्गेनाइजिंग कमिटी की वखलोंदा आई मदुगी वखलोंदो मखोइदा लेरकांदा मखोइना मखोइगी लेबा लोकल मेंबरसिंग एसोसिएटेड मेंबरसिंग की थ्रू दा मखोइदा पिरकपा कनो सिंगदगी रिपोर्ट सिंगदगी युमफम वरकांदा मखोइदा मदुगी वखलोंदो लेरकांदा ऑर्गेनाइजिंग कमिटी ना प्रोफाइल पिरक्ननबगी इन्वाइटेशन तो थारखिबनी हायना अदुमाइना फिल तौई
ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯑꯣꯐꯔꯁꯦ ꯑꯩ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯦꯛꯁꯦꯞ ꯇꯧꯖꯔꯦ ꯑꯩ ꯑꯣꯅꯔ ꯇꯧꯖꯔꯦ ꯑꯗꯨꯒ ꯑꯁꯤꯒꯤ ꯑꯣꯐꯔꯁꯦ ꯑꯩ ꯀꯩꯅꯣ ꯇꯧꯖꯔꯨꯕꯅꯤ ꯔꯤꯁꯤꯞ ꯇꯧꯖꯔꯨꯕꯅꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯑꯩꯅ ꯑꯩ ꯋꯤꯠ ꯍꯝꯕꯜ ꯑꯦꯟ ꯄꯣꯂꯥꯏꯠꯂꯤ ꯑꯩ ꯑꯄꯤꯜ ꯇꯧꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯑꯦꯋꯥꯔꯗ ꯅꯠꯇ꯭ꯔꯒꯅ ꯃꯤꯡꯆꯠ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯇꯥꯏꯇꯜ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯟꯅ ꯑꯩꯈꯣꯏ ꯄ꯭ꯔꯤꯐꯔ ꯇꯧꯗꯦ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯟꯅ ꯑꯩꯈꯣꯏ ꯃꯗꯨꯗ ꯂꯥꯏꯛ ꯇꯧꯗꯦ ꯍꯣꯏ ꯑꯩꯈꯣꯏ ꯂꯨꯞ ꯑꯃꯅ ꯁꯨꯝꯕ ꯑꯃ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯏꯕ ꯑꯗꯨꯈꯛꯀꯤ ꯆꯨꯝꯅ ꯑꯩꯈꯣꯏ ꯑꯦꯛꯁꯦꯞ ꯇꯧꯔꯨꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯣꯏꯕ ꯊꯕꯛꯀꯤ ꯑꯩꯈꯣꯏ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯃꯤꯡꯆꯠ ꯅꯠꯇ꯭ꯔꯒꯅ ꯇꯥꯏꯇꯜ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕꯒꯤ ꯍꯤꯔꯝ ꯑꯃ ꯐꯥꯎꯕꯗ ꯔꯤꯂꯥꯏ ꯇꯧꯗꯅ ꯑꯗꯨꯒꯤ ꯑꯄꯥꯝꯕ ꯂꯩꯇꯅ ꯑꯗꯨꯒꯤ ꯑꯄꯥꯝꯕ ꯊꯝꯗꯅ ꯍꯣꯠꯅꯖꯕ ꯁꯥꯔꯚꯤꯁꯅꯤ ꯍꯥꯏꯕꯁꯦ ꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯒꯠꯂꯛꯏꯕ ꯌꯨꯠ ꯍꯧꯒꯠꯂꯛꯏꯕ ꯀꯩꯅꯣꯁꯤꯡꯅꯁꯨ ꯑꯩꯈꯣꯏ ꯊꯃꯣꯏ ꯁꯦꯡꯅ ꯃꯤꯌꯥꯝꯒꯤ ꯁꯥꯔꯚꯤꯁ ꯈꯔ ꯑꯩꯈꯣই ꯁꯣꯁꯥꯏꯇꯤꯁꯤꯗ ꯄꯣꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯇꯧꯔꯝꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯇꯧꯁꯨ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯑꯄꯤꯜꯁꯦ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯒꯤ ꯇꯥꯡꯂꯕ ꯃꯇꯝꯕꯨ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯒ ꯑꯈꯟꯅꯅ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ